Image Paudam Eng Tabiri Basingbu, Nomaitam Kazalna, Kurumjari. Ahanbada, Maru Ebapau, Pizari. Tarani Pansuba, Lok Saba, Mikalgi, Narang Pangtokiba, Ahanba Tankaki, Botter, Tadana, Bot Tadanabada, Inner Manipur Parliamentary Constituency, Mafam Kayada, Nomai Kappa, Boot Capture to Winachimba, Tawong Simbu Maike Kayadagi, and in the Wafondo Naragli. 40 Juribam Assembly segment ki oina Outer Manipur Parliamentary Constituency ki pangthokadawriba Mikhal Gamari Lenina Bat Rally amalam thakre. Russian war correspondent Semyon Iremin Ukraine drone attack ta lekhidre. Loinana North Eastern Sporting Union Tidim Road Athletic Union amadi Football Club lamjau mai pakre. Makatawa pau pizari. Ngarang pangthokiba tarani pansuba Lok Sabha gi ahanba phase parliamentary election da Mikhal gi aranba kanglonda mafam kharada bot thadana kibagi mami chauna takiba asi yamna mak laibak thibani masimak chakhotpagi yemongna bani tungi mirol bu hatokpani haina mayol na lawi thawong asi mayol na akanba maungda condemn tawi haina mayol gi president assembly sa phungdokre ngasilam phenda leiba mayol gi temporary officer pangthokpa paugi mifam amada mahak na hai nampu sabuda khulai paiduna violence thaduna bot thada hanaba hotnarakpa boot capture tauba mafam kharada proxy tawkhiba bot thadanaba tholakhiba voter singi bot mangjangna thadaramba amadi thada hankidaba sathiraba aranba kanglon asi tahoidaba manipur gi puwari da amuba kalitation bani manipur asi South East Asia da ani suba oina miyam gi mihutna lengakhiba lamdam amani nising ama chama pani fu nipanda elder Francis tawduna chingtam punduna amata oina miyam gi lengak semki adubu ngarang gi miwai khujok kharana thok Hankiba Tawong Sing Aduna Malem Miyamda Iramda Masibu Ikai Firu Kumankre Asigumba Aranba Tawong Sing Asigi Mayokta Haunaruba Tawdena Masagi Hakidamak Amadi Aranba Kanglon Asibu Sumtok Nabagi Damak Tauna Fana Lepi Kiba Kwai Miyam Pupnamapu Manipur Youth League Mayol Gi Makedagi Ikok Non Bagalunya Miyam Gi Apaba Lengak Tambada Adom na Lobi Kiba Tawdang Adu Tagat Ningai Oi Amadi Miyam na Pukning Tawat Pamtoi Haiki Mahak na hai matungda sigumba thawong sing asi amuk hanna thoandanaba miyam hopna hotna minasi amadi mayon na leipa khunai mapangal kannaba changsin jarak liba khongthang asida miyam gi achumba awonba khunai puraknaba miyam gi liklamda tung injagani ngarang gi thoaningdaba thodok sing thokhiba polling station sing amadi ngarang gi thodokta asok apan nangkhiba irecha singbu mairineba authorities singna atubada mieng changadabani haiki miyamna Hongnaruba Tawdana, Masigi Mayokta, Masagi voting rights and Kanzadamidamokta, Marang Pong, Yamatusu, Miamna, Yanindabokya, Lord Sishu, Maketigi, and Chris Tozeri, Patam Levokamokta, Mayonasu, Amuhana Miamda, Hajari Madudi, Akoi, Asumlava, Nai, Yamna, Sapatagi, Yamuna Sing a set, was he put on my quick puna, Ignaminam Sani, Masigi quick Alhudra, a secret Naya set. Look, Ragani, Maramaduna, I call you up over like up. Masa-masagi democracy right ningtam na bot thadaba yahandraba lengak sina karam na thokliba lan asil lan thenagani haina imagi mairagi convener thoksom sujatana lengaki mathakta hanglakli ngase Manipur Press Club ki thangjing hall da pangthokhiba pawgi mifam amada wafam asi phongdol aduna sujatana hai Manipur da thokliba lan asige waroisin ama purakpa ngamjringai cherakta mikhal pangthokpiganu haiduna kayarak hanna lauduna laklabasu lengang asina tabidana ngarang mikhal pangthokre ngarangi mikhal aduda thokhiba thoaningdaba thodokaya aduna aikhoigi lamdam asida Hinkigadra natraga hinglaroidra haibagi chingnaba pokhalle mikhalda masa-masagi democracy right ta masa-masana pamjaba mirepta bot thadaba yadaba haibasi tasengna nungaite Manipurda hauzik lengak pariba BJP na Manipur gi lan asi karamna thengnaba ngamgani mikhal manungda media gi miyoi ching changhandaba amadi tonga ba mafam singda masak khangdaba khulai paiba singna tawningbata tawbada front line da lairiba security force singna tumina yengduna lairibagi maram karigino loinana handak nauna thorok leba sakhangdaba hariba posak asi karino masigi nungi oiba wahan thokna kari langi matamda lenga pariba singi power sijinaba ngamdre haiba takpani haina so phongdokhi Bangmose sarkar ki damni miyam ki damni habata miyam ki damni ki mo halinoba masagi rai ki bo thada ba japa halla babu munachek ta bo mobaina palali to kari maram ki noba modu ki bo chapcha ba athoba matam da 3 days ki manunga pe ki damni habase imai ni bela ki side ki hai bisni masi am pe da bo ni masi numba section any party oro tawni ma taw phude mak se thing ma habase no ki da thoni no ki duty ni praza ki no tai no praza se sem raksa raksa ta
pangthokhiba Lok Sabha election gi manung channa Kakching district ki Wangu Mamang Sabalda nupi amaga mahaki apokpaga Sugunu Esida BJP mirem oikhiba Yumnam Jiban Elai Sangba amadi Aramba unit Tarani thoye commander Bobona Luchingba masing yamlaba khulai paiba singna tamthina fubiramle haina mara surakli thawdok asege matangda phubadagi sotuna leiribi Wangu Mamang Sabaldagi Loitongwam Devalana phongdorakpada ngarang asi 39/14 Wangu Mamang Sabaldagi polling station da Congress ki worker famhande haibagi matangda yenaba ama thoki matam aduda Sugunu Esida BJP gi mirem oikhiba Jiban Elai Sangba amadi etigi unit tarani thoye commander Bobo Anina Luchingba khulai matik chana paiba mioi kaya laklaga mahaki apokpa ibotomba mapabu phubagi mathakta nomaina kakani haiduna phaduna punaba hotnaki maduda mahakna thinglubada sangba hariba mioi asina mahakpu nupini haiba fawba yingbidana mai mit khangdana yeknaba amada phubadangna phuki mahakpu miyam mangda phubaduda mafam aduda leiramba mioi singna Kamdokpa yadanaba lakliba nongmai paiba mioi sing aduna koisilaga kanagumba amata changhandana thamki amade thodok adubu phone da camera number singbusu phone mulaga thugaiki maram asina asiguma thawong asi mari lenebe singna miyeng changbiduna mara leiba singbu charak pibiu haiki Pungwang khangdawai phu aduga mokoi ka lakminaba mokoi khulai paiba moi kun tran aibu ron toksalaga ami ka amtana aibu khamtok pachang bangam da kai mong da mana mayai du da aibu phuning mamong da phui kawan net pa gyan men ta da ge shini sanga da bok ta chatlam da ba man de masigu mali cha saja sidi ai suna ya janing de ma bu a hak cherak bin pi Amaromda Debala mapa macha amadi Wangu Chithek Lekai atopa Maira Paibi ama punna miyoi ahum phurambagi thawang adubu Kakching district apunba Maira Paibi gi maikaidagi akanba mawngda condemn tarotli hiram asiga mari lenena Kakching district ki Wangjing Khunauda Wangu dagi serau fawbada leiba Maira Paibi sengi luchingbi yauna pangthokpa Paumi singa unabada lub asigi general secretary Moirangthem Sangitana mamang chahi gi me ahum dagi hauduna se asida thokliba lan asigi warishin ama purotringaida Pangthok leba election asina aikoi masel gi marakta leiramba apunba saktam thukairap asti yamna laibak thibani loina ngarang gi Wangu area da khulai pairaga makoina sabba mioi sing aduda vote pigadabani haiduna nomai kapa amadi nupa nupi khangdana phurambagi thodok asi Maira Paibi singna kaidonungda yaba ngamloi asigumba thawong asina ayuk nungthal amadi numidang khaktana lan hek haurakpadagi macha singbu karida sokhigadagi haina lambida thorotuna duty tawriba Maira Paibi singda achoba ninghanna bokhale Masina maram oiraga Maira Paibi singna hana tawramba duty adu tolakpa yai maram asina makhatana land red zone gi area oriba Sugunuda gun culture gi chatnabi amuk hana tobiganu Maira Paibi singna gun culture pamde khulai paiba singna isai sana pariba khulai adu mafam matam chana sijinabiu haiki ga wahang pahong tawba nangi nupi puthoro nangi nasa puthoro haiban singba yamna phajadaba wahai wata hairami haina tare sugumba se sisi tawbiganu kaigumba tawbi taragadi hairiba mioi singduna daita pugadabani haiba wafam se akoi Maira Paibi singna thamjari aduduga sumaina somcha tharakpa taragadi Maira Paibi singsu thoklakloi Maira Paibi thoktabagi maramsu haiba singduna pugadabani haiba wafam sisu ai thamjari Sugunu Assembly Constituency gi MLA K Ranjit na general election da proxy tawduna ka khibagum BJP party na 39 suba Lok Sabha mikhalda proxy tawramgani haiduna aramba allegation thangalakli basi laibak thibani haina Sugunu Assembly Constituency gi general election da BJP party da mirem oikhiba Yumnam Jibana phongdokre ngasi Wangu laifam awang laikai da leiba mahaki yumda pangthokhiba pawgi mifam amada wafam ase phongdol aduna Jibana hai ngarang pangthokhiba 39 suba Lok Sabha mikhalda 39 Sugunu gi polling station tarama thoida khulai matik chana paiba mioi khara laklaga vote capture tawi haiba wafam asi aranba wafam ne 39/35 ki polling station da asigumba thodok asi thokhiba leite polling station asida mahak masamak vote thadaduna leiki security matik chana leiriba mafam asida mataw karamna vote capture tawba ngamgadawribano vote capture tawkhre haiba wafam asi politics ki akhuba mi engni kukina support tawba Congress party da vote thadaroi haiduna miyamna BJP da vote piba duda aramba propaganda kaya sandokduna ngasi ngasi phongba pause singda mahaki ming palaga taropa simak akan mamongda condemn tawi hanadagi boot capture tawbagi hainabi leiraba MLA ama leina kamdawna boot capture tawba ngamgadawribano haina su phongdokhi capture tawbagi hainabi leiba atugumba leader tuna phongdorap kase yam kai ningai ni maramdi Sugunu kendra se Congress ki MLA leina term na boot capture tawgani
मागी मकुट शक्ति पाई माना मागी मथक तौबंग कना लेगी सुगुनु केंद्रदा मरम मसिना सुगुनु केंद्रदा कांग्रेस की वोट तारोई खनबदगी प्रोपेगेंडा तौबनी हाइबसे नसी मीडिया की थोंगा आइदे सिलोजा ngarang pangthokiba 19 suba Lok Sabha election gi Inner Manipur Parliamentary Constituency gi Mikhal ga mari lenena Wangkhai Assembly Constituency gi polling station 14/16 da mioi kharana micham miyam da aki akhang piram bagi mayok da ngasi Wangkhai maihawam nampak da wakat mifam chathakre wakat mifam adu da saru yakhibi nupi amana hai Wangkhai maihawam nampak amadi Lijat Library da hangkiba polling station 14/16 da hanagi BJYM gi president oina thopuramba M Bari Sharma amadi mahaka loina duna lakpa Singna atopa candidate sing polling booth saba yaroi haibaga loinana che sang sing segaiba micham miyam da phajada ba wahai kaya sijinaramba adu akama mong da condemn tawi karigumba baris masa laktuna miyam da ngarang mahakna tawkhiba thawong sing adu lale haina singdokadabani mahaki thawong adu leiriba hal oireba ima ibel sing bu sitabani karigumba mahakna sendoraktrabadi mahaki mathakta makha taba akanba kari khongjang sangsingani haibadu khanaraba matung pangthoklagani phongdokhi mana tugai ba yang kai ba agal lai ba han sing ke che do mulaga lang khai rak pa adagi bimol gi poster do mana ne tugai rak pa adu mana rang lak pa du ta chen haibam ta khoi sam tin pen de yam tin ngai te khoi ma ma taw ge ma ta gum taw ri bra na ta ka usita ta na taw bra khoi ma ma yam se man usita pa ni ma rom da har ga de tin chin mantre adu mana yara ga ni ya thop pa tam da la ga ima ma yam se la le ngam ni wai ba wai sa ya ni lak le ka khoi me yam ta na gi ni kari sang sang ba ya ga te gi ha do ma yam gi wa ki ma tu ri la ka Mama lebaki damak thorakiba icha singna ngarang utkiba thawong aduna mama bisingda thajadaba pohale haina khwaramba nupi kaithal apunba luki member assembly malana phongdokre ngase Manipur Press Club ki thangjeng hall da pangthokiba pawgi mifam amada wafam ase phongdok laduna nirmalana hai ngarang pangthokiba 19 suba Lok Sabha mikhalda tongan tongan ba mafam singda thokiba Thoaningdaba thodok adu tasengna nungaijade Manipurda thokiba ahaba nupi langi matamdagi hauduna ngasi fawba Manipurda thokpa thodok wathok kayada Manipurgi nupi singna achoba thodang lauduna lakli kumjali singama chamapan marifugi matamda lebak asigi damakta thawai khubakta haptuna thorakiba icha sing makhoigi mamangda leiramba nupi sing aduna ngakibani loinena ngasi ngasimak Manipurda thokliba irang asida khutta khutlai paiduna mama lebak kanaba changsilakliba icha singbu sokpa yaroi haiduna chaba thakpa khangdaba makai ahing kaya lambi sorokta yayatuna lakli adubu masigi onna tainabada ngarang micham miyamda khut thabagi thabak satharakpa haibasi Manipurda laiba mama oibi singda khut thabani haina lawi asigumba thodok asi makha tana icha singna tawbiganu nakoina soiba kaya tarok mama amana macha singda ngapiba ngambagi thauna adu leiri haina so phongdokhi nupi sing asina he na ngapam thopani haina khallaga thabak khudimak se mayok na ba oigadabani haibase khallaga thokpadoriba election ni poll mafam singa se masida mafam du ki maira pai be singa duna ngapi na basu ekoigi parliament ima ka thel gi tarak tagi ekoina haizari aduna jasing saugano nakoina tawriba thapak to ima hoi pen da badagi ngasi hairak pani ima ga idagi mari se adugumba phajadaba mari duna marak thanna gumsi nakoina na soigre hai tarabasu ekoigi thamoi dadi nakoi kasu intho kadabadi laite ekoigi mafam dadi langera chungera ijani haibase laidoini tawbadabo nakoina thokriba mawong ado maduna mama ekoigi thamoida haktuna laihangiba aigi ijasinga se haibe indre adu haiba wakando ima koida phawalakano aduna Manipurda ngarang pangthokiba 19 suba Lok Sabha election gi ahanba phase Inner Manipur Parliamentary Constituency gi mikhalda hingsa thokibana maram oiraga nauna amuk polling station tarukta mikhal pangthoknaba Election Commission of India ECI Secretary Madhusudan Gupta da chorol ama Manipur gi CEO na thakre hari hiramase gi matangda ngasi aikhoi gi paumiga Manipur gi Joint CEO Ramananda nomai kapamga akhanaba unabada mahakna hai ahanba tangkaki oina ngarang pangthokiba mikhalda Imphal East ki polling station ani amadi Imphal West ki polling station marida thokiba hingsa yawa thodok singna maram oiraga sathakiba mikhal aduda EVM CU BU amadi BBPAT machine sing thugaikiba amadi hingsa gi thodok sing thokiba na maram oiraga mapung fana bot thadaba ngamkhidabana hairiba polling station asida amuk nauna mikhal pangthoknaba Inner Manipur Parliamentary Constituency gi returning officer TS Kiran Kumarna pikhal lakhiba report amagi matung inna ECI da hariba chero adu thakibani mahakna hai nauna mikhal pangthokna nabagi ECI da khangan khiba mafam sing adudi 3/11 Moirang Campus Hazeb Upper Primary
5/31, Khongman Zone 5, 10/1, 10/6, 10/7, Iroisemba Upper Primary School, Eastern Wing, Western Wing, Middle Wing amadi 18/22 Khaidem Makha Lekaini. Hauji Faubagi Oina ECI dagi Pakhum Laktri, Pakhum Ngairi. Pangthokiba Mikhalgi Matangda Tongan Tongaba political parties singdagi complaint kayamarum ama ECO office ta lai. INC amadi BJP dagi yauna Inner Manipurda Kontra Taruk amadi outer gi Natara Mathoi amadi independent candidate dagi su report tawina wakasing laki. Hariba wakasing asi CEO Manipur na marinina ba RO singa noine na kup na yengshinbagi thabak sathari. Sathari ba thabak asi hek luishinbaga makha taba kari thabak pakhatkani haibadu khanagani phongdoki. Mahakna makha taraduna anisuba phase ki oina Outer Manipur Pradesh Congress Committee ki General Secretary Parliamentary constituency gi Assembly constituency Tarahumdoida Tha Sigi Kuntaruta Pangthokadawriba Mikhal asi mapungphana chathaba ngamnaba lokhatpa yaba thabak thorom lokhatpa gi thabak kanna chathari hariba mafamsing asida mathau tawgadaba polling personnel sing hayeng disperse tawba yai loina strong room amadi security personnel singi arrangement tawba loide pangthokadawriba Mikhal asida free and fair oiba Mikhal ama santi leina chathanaba hotnabada miyamna sumateng pangbiyo phongdoki 18/22 haiba polling station asidasu akogi violence thokudagi akogi mikhalsi akogi fajana mapung phana pangthokidi haibagi report si aron ko tivirai arona tivirakpa report ki matungina kon election commission da haiba report asi thazakre election commission of india na tivirakpa decision yakhan ki matungina kon report ko du madugi arrangement ko makata na ko zagani haibana haijin 40 Juribam Assembly statement gi oina to Outer Manipur SC Parliamentary Constituency gi Mikhal Pangthokadawriba siga mari lenana pangthokliba SIP campaign gi saru ama oina ngasi District Election Officer Juribam Krishna Kumar IS na bar eli ama lamthakre Juribam thongdagi bar eli lamthabagi tharom duda SP Juribam A Ganashyam Sharma IPS Assistant Returning Officer ADC Juribam Thoksom Manoranjan Singh MCS Nodal Officer SIP Juribam Amit Sagwal Sam Junior CS Marangthem Surjit Juriba Municipal Council gi Executive Officer amadi Atay Civil amadi Police ki Officer kaya su saru yaki Tharom du da DEO Krishna Kumar na Mikhal Khuding mak anoba ahoba amadi miyam gi asar renewal tawhanaba khudamne masida ahanba voter chanba sing chahi marifu mangagi mathagi voter sing amadi nupi voter sing da hena mieng Tambaga loinena district asida lariba voter khuding mak puning thawatpa amadi motivate tawnabagi matangda hena puning chungsil le haiki NCC unit Manipur College Kaksing na sinduna C certificate holder 2022 sing okpa amadi senior cadet singi rank distribution ga loinena RD cadet sing amadi ate achiever sing opagi tharom amangasi Manipur College Kaksing na pangthokre tharom aduda college associate principal Professor Yumnam Suniti Bala Devi college sigi commerce department gi head hanagi ANO NCC unit Manipur College Kaksing Wairaju amadi assistant professor su oriba associate NCC officer NCC unit Manipur College Kaksing Lieutenant Dr. S Sunderland Singh na president member sing oina saru yaki ngasige thawram gi manung channa jagoi isagi item sing NCC gi cadet sing na utki Handakta for lauthokiba UPSC examination 2023 gi rank Changwa Supna Nipan da lakibi Ketrimayum DP Chanubu ngasi Imphal International Airport da Kaksing High School 1984 batch ki member sing na taramna okre DP Chanu Kaksing Pajile kaidagi hauji commercial pilot oina Indigo flight ta thabak tawriba Ketrimayum Diven amadi Ketrimayum Ombi Prabarani Devi gi machanupi ni
Ngarang pangthokhiba Lok Sabha Mikhalda Khongman Zone 4 gi polling station 5/11 da vote thadaba lakpada vote thadaba loire vote loina arambai tengol na thadakhre haikiba adu khudam sandam leitaba miyamna hainabagi matung inna haikibani haina Khongman Zone 4 dagi Saikhom Birena phongdokre ngasi major khulda leiba Manipur Press Club ta pangthokhiba pawgi mifam amada wafam asi phongdok aduna Birena hai ngarang Khongman Zone 4 gi polling station 5/31 da charang namba thokpadagi bot thadaba lepkhraba matungda mahakna bot thadagi haina thorakpada bot thadaba matam loire hairakpada mafam aduda tilamba miyamna ngangnaba wafam amada arambai tengolna bot thugaire haina media gi thongda phongdokiba wafam adu aramba wafam ni haina leibak miyamgi mafamda sendorakli Ngarang pangthokhiba 19 suba Lok Sabha Mikhalda tongan mafamsingda asok apan nangkiba adu Bharatiya Janata Party gi maikaidagi nungaitaba phongdorakli thodok aduga mari lenina ngasi nityapa chuthekta leiba thambal sanglengda pangthokhiba pawgi mifam amada Bharatiya Janata Party gi president adhikari mayum sardana hai ngarang pangthokhiba 19 suba Lok Sabha Mikhalgi ahanbada Manipur gi miyamna matam chana bot thadaba thokpirakpagi damak nungaiba phawi bot thadaba matamda tongan ba polling station kharada thokhiba thoaningdaba thodok kaya aduda aso apan nangkhiba asemak Bharatiya Janata Party na akanba maungda condemn tawi thodok ase matungda amuk hanna thoktanaba aikhoi punna hotnaminasi haiki hotnabada tangai khadraba tawdaba yadaba ithogam khara lebena yamna miyam punna pangthokpinadana aduba koigi election asi wachoba mai pakpama ohen bebigi damakta su Bharatiya Janata Party side tagi thodok na ai wadaba kongduk sari INC gi agent Yunam Santabu ngarang tamthina phuram liba thodok adu arambai tengol gi kangbuna oiramgani chungnaba lei haina Yunam Santagi machanupi Khoirom Medana phondorokli ngase ke samthongda leiba INC gi mirep Bimol Akoijam gi yumda pangthokhiba pawgi mifam amada wafam ase phongdok aduna Medana hai mamaleba kanbada achoba thodang lauriba miyoi singna bota khut thinjilakpa ase pamde miyamna kukila kadra chingnaramba ado ngasidi aikhoi maselgi marakta akiba leire asigumba thodok ase matungda amuk hanna tawbiganu haina su phongdok Taseng taseng na hangay ay ngarang laupay ba to mayam ba dilaw ramay ba ina arambay hari ba po si buta sila na mathamba po la arambay ha tilibak nga ko gilay taraga dilibak nga ko po talay biyo aduna tan buta yawra ga mi po sa ha na matam ko tabache masikara ba kay ngono na ay law mi marang mangon puri ba sa iba mayam je arambay nakani si po si ay isa mang na hating na po de aduga nga sa ay gi sa tagi di isa arambay yaw isa je arambay hari ba mi je koy kan na ba koy ramdre imale ba kan na ba koy ramdre ba mi je bigi koy ramdre ba ai shi har kan ai happy ga kai dogara shi ai kandra aduga nga sai ai cha ai arama ya hanja ningre ba ji arama shi ya hanja ba mata da boy kai dogara ai kandra akwai du kanbine na tholai ba moina akwai da jangal ga akwai yut ke har akwai kamani hingoi no ba shi jin akwai ai na mai anda yuni ba je pawgi mifam aduga mari lenena Yumnam Santana phongdorakpada ngarang Kairaw Assembly constituency gi Kyamgai Maning Laikai Haibong Makhong High School da hangba polling station number 6/3 da INC gi agent ama oina leijabani adubu mafam aduda aramba maungda bot thadanaba hotnarakpa adu madu tawisi bot ase niyam chumna pangthoknaba hotnase hariba matamda mahapu mafam adudagi miyoi kharana chingthoklaba matung phuba chaiba tawrakhi madugi matung yumda amuk fimu sepai miyoi khara laktuna nupi angang yauna imung manungi miyoi singda aki akhang piramba si akama maungda kandem tawi lamdam asida miyami thabak tawgani haiduna chonthorliba miyoi singna bota khut thinjilakpa haibasi tasingna nungaite amadi polling station asida miyamna maning tamna masa masagi apambada bot thadaba Pangkidaba mafam asi amuk hana report tabiu haina su phongdokhi polling manung sida niyom kan election tor pa hai ID samna nupi gi motan pa sang la pa amuksu nupa si tumba ko ge saw ne kan la pa swasum la na tor ko gi aina niyom na vote si magi ti phon ko mi da vote yan si la na sama kan hai ba ada ko masa khang da mi ka na sang kha da ga ai si mapang ko wari sa si na hai hanna hai ai polling yan ni noina wari saji arasu kore bol kan wari sasi ai thuba yana hai
ꯅꯪꯅ ꯅꯥ ꯌꯥꯝ ꯀꯟꯕ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯀꯥꯟꯗ ꯃꯣꯏ ꯅꯍꯥ 5-6 ꯆꯠꯄ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯆꯪꯁꯤꯜꯂꯒ ꯑꯩꯁꯦ ꯄꯣꯂꯤꯡ ꯃꯅꯨꯡꯗ ꯆꯤꯡꯊꯣꯛꯄꯅꯤ ꯄꯣꯂꯤꯡ ꯃꯅꯨꯡꯗ ꯆꯤꯡꯊꯣꯛꯄꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯏꯁꯥꯅ ꯌꯥꯝꯅ ꯊꯣꯛꯄꯅꯤ ꯍꯥꯏꯁꯦ ꯄꯣꯂꯤꯡꯗ ꯄꯤꯜꯂꯤꯕ ꯀꯦꯃꯦꯔꯥꯅ ꯁꯥꯈꯤꯅꯤ ꯊꯥ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 18ꯗ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯌꯨꯝꯅꯥꯝ ꯏꯟꯗ꯭ꯔꯕꯥꯕꯨꯒꯤ आत्मा शांतिगीदमक ngasi Manipuri Youth Front of Assam Maifagi Kasar District ki Pailapol Study Center da Maifagi President Thangjam Rojana mifam mapu oiduna pangthokiba mifam aduda Tampak Mayum Shiraz Uddin Maifagi BP Tampak Mayum Rehan Uddin na daisa phamduna awaba phongdokpagi thawam pangthokre thawam ga mari lenena Maifagi Advisor Seram Herajut na haikibada Yumnam Indrababu na laikidabasi Manipuri khunai asigi arangba thawan michak ama kenkibagumbani haiki mahakna Manipur khunai Thambiramba khudol singthabada loiba nayaroi haina phongdokhi Maifagi BP Tampak Mayum Rehan Uddin na haikibada matam khudingda Manipuri amasung Manipuri Muslim yaifanabada khanduna leiba oza asina laikidabasi Maifana thamoi sokna nungaitaba phawi haina phongdokhi Maifagi President Thangjam Brojan na hai Oza Indrababu theater activist historian writer ama oina miyamna masak khanglaba oza asina manung matam chadana laikidabasi Manipuri furup astigi atangba mani ama mangjabani haiki Oza Yumnam Indrababu laikidabagi damak minute ani tumina letuna oza gi thawaina naram lenda ingna chukna layunaba mapugi mafamda thominaki asigi mifam aduda Maifa Secretary General Tampak Mayum Salahuddin Joint Secretary Maibam Sarbi Uddin Khan Maibam Narji Ahmed na chingba saruk yaki Russian pause Ibestia da thabak toba Russian war correspondent Semyon Iremin Ukrainian drone attack ta lekidre Zaporizhia region da chatlubadagi halakpagi lambida Ukrainian drone attack da Iremin chahini funitoi sokpana maram oiduna lekidabani hairi mahak report amagi film number chatlubani tha 15 suraklaba lan manungda Ukraine gi nongthang thangba sarukta thokiba akanba lanfam kayagi maramda Ireminna report sing iki Atopa lan kana sukna khiba mafam Marin Kan amasung Buledar town singdagi mahakna report kaya pirakhi haiki pau lobada yamna khudong thingningai oiraba lanfam kaya dasu changduna Iremin na pau lokhi lisingani kuni thoigi February thadagi Russia na Ukraine da landaba haukhibadagi hojik faubada paumi 15 hakhre hairi Leibak asigi autonomous public broadcaster Dudursan gi iconic logo gi machu angangbagi mahutta kolom machuna handak te sunkhre logo gi anoba machu ama olakpada opposition party singdagi kana yaningdaba phongdoknarakhi angangba machu oirambadagi kolom machu da onthorakpa asi hauji pangthokliba lok sabha mikhal gasu matam amatada thokminari haina comment pinarakli hairi Lisingani tarani thoidagi lisingani taramari faubada Prasa Bharati gi CEO oikhiba Trinamool Congress ki Rajya Sabha MP Jawar Sarkar na haikibada National Broadcaster Dudursan gi historic flagship logo gi machu check masuda olakpasida angapa poi masidi Prasa Bharati oidre madugi mahuta prachar publicity Bharati oirabani logo khakta natana public broadcaster Haujiti Serpon Oikre program amasung events sing ruling party na henna matam phangli opposition party singidi matam ifangbu phangdre haina su sarkar na phongdokhi sanabagi pau All Manipur Football Association Amphana Sinduna Hauji Thariba 16 Manipur State League 2023-24 gi ngasi sanakhiba match number 24, 25 amadi 26 da North Eastern Sporting Union Tidimro Athletic Union amadi Football Club Lamjau mai pakre ngasi ayu pung 12 makhai tabada DSA Kaksingi ground da sanakhiba match number 24 da North Eastern Sporting Union na Nambol Mapal Athletic and Cultural Organization Nakobu Panjal Mari Sanada Maithiba PK North Eastern Sporting Union ge Panjal Singdu jersey number 4 Ngantem Emerson Maitai na match ki minute 13 jersey number 11 Yumnam Monis na minute humfu amadi humudram mapan aduga jersey number 34 Ngangbam Pachana minute humudra nipan chapada chanki Nakal amarom da hariba pungpham asimakta artificial turf ground lamnong thongkhongda sanakhiba match number 25 tana Tidim Road Athletic Union Trauna Rahi Yusibu Panjal taruk amada thoiki Traugi Panjal Singdo jersey number 9 Morangthem Diana match hobagi minute ama minute yankai mapan amadi minute humfuni toy jersey number 11 Adhikari Mayum Dingkhuna minute kuni toy jersey number 16 Mdin Jahid Khan minute nifunipan amadi jersey number 8 Sobamani SP na minute Maifutara chapada chanki
Rahi Yusigi Panjal Aduna George number 9 LT Lolina minute Kulmanga Chatpada Chankibani. League Asigi Ngasin Nungtil Pung Ama Makai Tabada JC Kaksingi ground Sanakiba Mes number 26 Football Club Lamjau na Nisabu Panjal Ahum Amada Toiki. Football Club Lamjau gi Panjal Singjo jersey number 8 Thongnaujan Nilakanta na minute manga jersey number 7 Thosam Yaifabana first half loibagi minute nifu manga ga ahapa minute mari amadi jersey number 24 Thongnaujan Prem Kumar na match loirakpagi minute marifu taraga ahapa minute manga da chonkibani. Nisagi amata ngairaba Panjal duna jersey number 14 Khoyentham Rajesh na match gi minute 13 chapada chonkibani. Thasigi Tarani Twidagi Hoduna All Juribam Sports Association Asana Sinduna Juribam Higher Secondary School Gi Sanabungda Team Tarama Twina Saru Yaduna Sanariba First KS Arabzan Begum Memorial District Level 5A Side Sub Junior Boys Under 15 Gi Football Tournament 2023-24 Gi Ngasi Sanakiba Quarter Final League Ground Gi Ahaba Matchda Oriental Club na PSG Bo Goal Nipan Sonoda Mathiba Piki Ani Suba Match na CKC Bina Yawa Club Goal Manga Amada Mathiba PK. Hayang quarter final league ground gi ahamba match nungthilpung ani nifu manga da Laisam Club A ga KMYC ga sanagani. Ani suba match na nungthilpung ahum minute nifu manga taba matamda Sunrise Club ga CKC A ga sanagani. Aroibada maru oiba pau amuka na pizari. Taranipan Subat Lok Sabha Mikhal gi ngarang pangthokiba ahanba tangkaki bot thadanabada Inner Manipur Parliamentary Constituency gi mafam kayada nomai kapa boot capture tawbana chungba thawang singbu maikai kayadagi yaningdeba phongdorakli 40 Juribam Assembly segment ki oina Outer Manipur Parliamentary Constituency gi pangthokadariba mifomga mai lenena bar ili amalam thakre Russia war correspondent Semyon Iremin Ukraine drone attack that like Kidre. Noina Northeastern Sporting Union, Didim Road Athletic Union Amadi, Football Club Lamjau, Mai Pakre. Matang sa the image palong sa evolution jari, may ang tabiri basing bu, amukana, kurum jari.